ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯨꯇꯨꯝ ꯐꯤꯕꯧꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕ ꯊꯣꯡ ꯇꯠꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯦꯍꯥ ꯊꯤꯌꯥꯝꯅ ꯇꯔꯥꯝꯅꯣꯛꯆꯔꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯡꯕ ꯃꯔꯨ ꯍꯤꯜ ꯔꯦꯟꯖꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯏꯝꯄ꯭ꯔꯣꯃꯥꯏꯖ ꯒꯟ ꯂꯣꯀꯦꯜ ꯅꯦꯝ ꯄꯣꯝꯄꯤ ꯑꯃ, SBBL ꯑꯃ,ꯃꯖꯜ ꯂꯣꯗꯦꯗ ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯌꯥꯎꯕ .22 ꯄꯤꯁꯇꯣꯜ ꯑꯃ, ꯃꯦꯒꯖꯤꯟ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯄꯤꯁꯇꯣꯜ ꯑꯍꯨꯝ, ꯂꯣꯀꯦꯜ ꯃꯦꯗ ꯁꯤꯡꯒꯜ ꯕꯦꯔꯦꯠ ꯑꯃ, ब्लैक कैटरेक्स मिनी फ्लेयर सिंगल कैटरेक्स ट्यूब लॉन्चर तरुक आर्मिंग रिंग डिटोनेटर याउदबा HE ग्रेनेड 2 इंच मोटार सेल ओल बॉम्ब सेल चार्जर लोइनना वाकी टॉकी बॉफेंग फागटपा ngamle हारि। मुतुम फिबौदा इम्फाल तुरेंगी मथक्ता साबा थोंग तत्ख्रे। इम्फाल वेस्ट डिस्ट्रिक्ट की मुतुम फिबौ अमदी थौबाल डिस्ट्रिक्ट की इरोंग खुनाउ खुलगा फाउनरिबा थोंग तत्ख्रे। थौदोग असि उ पुबा ट्रक अमा लांथोइंगैदा तत्खिबनी हारि। ट्रक अदुसु तुरेलदा तासिनख्रे हारि। हौजी फाउबगी ओइना मियोय अहुम कनबा ngamle अदुबु ट्रक अदुबु थौरकलिबा ड्राइवर दि थीबा खंगना लैरि हारि। मणिपुर पुलिस कंट्रोल रूम थादोरपा चेरोल अमदा मणिपुर के चिंग अमसुंग तमदा सिक्योरिटी फोर्सना थीबा हुंबगी थबक चथख्रे हारि। हौखिबा पुंग कुनमरी असदा नेशनल हाईवे 37 अमदी नेशनल हाईवे 2 दा लमदमसिगे तंगाई फदना चाना थकनबा अमदी पोचै पुसलकपा गाड़ी 250 अमदी 150 ngapigani 250 हाइरिबा नेशनल हाईवे असिदा पुसलकी हारि। मखाताना पोचै पुबा गाड़ी चथोक ससिन याननबा सिक्योरिटी फोर्सना खुदोंग थिनिंगाई ओइबा मफमसिंगदा ngak सेमगी थबक पाइखटख्रे हारि। मणिपुर के चिंग अमसुंग तमदा पुन्ना चेक पॉइंट 119 थमदुना अचर अवोक सिंग चेक तौबदा चिंगनबा मियोय 63 फागतुना वाहंग पाहंग चथकी हारि। ngasi gi oirakliba fibam asina hena laknabugum thoklaba India government amadi Manipur government gi thawong tasena yaningte haiduna Manipuri ima sing ngasi su tumina laitre isa singi dabak lepli matuna masopa yaroi Manipuri ima gi saktam maset ama fawa kaiba amadi piba yaroi haiduna khongchat asi chatlibani haukiba chahi ge megi ahumdagi hauduna koki narco terrorist singna chatharapa maitaida atamnana landarapa lan asida India government na phone na sogatuna maitai singbo atamna namutnaba yanglen saru thudeknaba hotnaribasi phongna yaningde loinana tampaktana central force kaya ama thamjinduna combing operation tawhanduna mafam kaya luraba tanfam asida amuksu mipai handuna aki akhang pokhanba yaroi Manipur gi mama oibi singna chap chana thengnagani haina S khandaina thadorpa cherol asina hari। ngarang third meritorious award cum career counseling lisingani kunmari ge thawram singa ideal club SIC ge community hall singa makhatam pakmayum laikai na sinduna pangthokre
Pangthokiba thoram aduda chief guest oina Sri K Mega Chandra Singh Honorable MLA Wangkhem AC amasung President NPCC President Muhammad Hilim President Singa Idol Club Guest of Honors MD Rahizuddin Sheikh Alai Samu Principal Morang College SM Jalal Sheikh President Amuko Miraz Saha Khori Lecturer TZ Higher Secondary School Dr. Firoz Kal SR Resident Jennings Inspector Muhammad Abdul Salam OC Thawal Dam PS Imphal East MD Fazal Khan ex Pradhan Wangkhem GP na thoram mapu oina saruk yake Dr. Narembam Rajiv Kumar da Leadership Award amadi Honorary Doctorate Degree piduna ikai khumnaba uthre Integrated Global University na tongan behiram da kathoklaba amaga loinana miyam gi dambak hotna biriba singda Leadership Award amadi Honorary Doctorate Award lisingani kunmari piduna ikai khumnaba utpada Manipur dagi Institute of Rural Education IRE Wangzingi Principal Dr. Rajiv Kumar Narembam yaure Award sing asi tha sikitang kumapan thangza lumita Din Dayal Upadhyay Foundation amadi Global Chamber of Commerce Industry and Agriculture New Delhi na punna khusam na senduna Radisson Blue Dwarka da pangthokiba University asigi marisuba Connovation amadi award yanthokpagi thoramda khusinakibani Narembam Rajiv Kumar Singh na oza ama oina mahiroi kayabu lamjing lamtaktuna laikai amadi lamdam asigi miyamgi yaifanaba thabak thoram singda chen songkhibata natana art and culture gi lamdasu thodang kaya lokhiba misak amani Bangladesh da Silat Manipuri Kang Association na sinduna June 18 tagi pangthokiba ani suba iska cup kang tournament lisingani kunmari nupa amasung nupi team anida mana lanthokre subna nupa amasung nupi kang khut mapan saruk yake Naya Bazar gi nupi kang khutna final title lokre aduga Sibgans Lairembi kang khutna runners up loke ngarang Naya Bazar gi mandopta pangthokiba thoram amada ani suba iska cup final champion amadi runners up team da mana lanthokre Kang Association gi president Yumnam Nirpendra Singhana thoram mapu oikiba mana lanthokpagi thoram aduda Silat Corporation gi World Councillor Humayung Kabir Suhil Nupi Councillor Sarmin Akhtar Rumi Saruk yake Panba yabadi Naya Bazar amasung Sibgas Nupi gi final gi ahanba sanabada draw oike Mathang drive car da su draw oike aroi bada ani kaphanbada Naya Bazar Nupi kangkhutna final title adu lokhibani Nupigi Woman of the Match and Series asi Lakhinayan Devi aduga Nupagi Man of the Match and Series Hamom Biswajita PK Nupigi Master Judge Sajal Singha aduga Nupagi Master L Anand Singha na oike Aroi bada maroi ba pa amona pisari Security Force na Imphal East tagi yamlaba khutlai kaya fagat pangamkhre Mutum Fibok da Imphal Turengi mathakta saba thong takre Amadi Manipur Police Control Room na thador pacherol amada Manipur gi ching amasung tamda Security Force na thiba humbagi thabak chathakre hari Hongziki oina Mami TV na sanjok saba Manipur Paulo Sinjari makha taba pawgi dama Mami TV lien ta na lebi Awaba Pungdupa Satkiba June Kuntaro Englishing Ani Kunmari Yumsa Kaisa Numit Asida Lambigi Laibak Thiba Thaudok Amada Matam Sangna Maklang Youth Development Club ki General Secretary ki Thau Pubiramba Maklang Mayai Lekai Dagi Dhanesur Lingma Bhamna Manung Matam Sadana Laikitabada MYDC ki Office ta Advisory Amadi Members Singna
Jun kun tarit ki numidang pung taruka minit kuntrada minit ani tuminna leiduna laikhidabagi thawaina lairam lenda ingna chikna leirunaba thongni jabaga loinana awaba phungdokre laikhidabagi imung manungge awabadasu club ki maikaidagi saruk yari amadi mahakna manung matam sadana laikhidabada club asigi oinasu achauba mangjaba ama oihuragani haina maglang youth development club ki secretary Haubijam Nimai Chana Thadorapa Jerulamana Fondorakti.